ꯑꯕꯦ ꯃꯄꯝ ꯑꯃ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯈꯨꯗꯥꯡꯒ ꯂꯣꯏ ꯁꯤꯗꯩ ꯃꯐꯝꯗꯤ ꯌꯥꯝ ꯏꯪꯅ ꯐꯖꯕ ꯃꯐꯝꯅꯤ ꯑꯗꯣ ꯂꯝꯕꯤ ꯆꯠꯐꯝꯒꯁꯦ ꯉꯥꯛꯇ ꯆꯠꯂꯤꯗꯨꯕꯣ ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯦꯜꯂꯤꯗꯨꯕꯣ ꯕꯦꯝꯃ ꯌꯥꯏꯔꯤꯄꯣꯛꯇꯅꯦ ꯍꯧꯖꯤꯛ ꯂꯩꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯃꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯏꯕ ꯃꯃꯤꯁꯤꯅ ꯆꯦꯜꯂꯤꯔ ꯃꯥꯏ 이거 떠오르다 안 나는. 이거가 있었다래. ꯆꯥꯛ ꯊꯣꯛꯈꯤꯒꯦ ꯊꯥꯏꯅꯗꯒꯤ ꯆꯠꯀꯦꯅ ꯈꯟꯕ ꯃꯐꯝ ꯑꯃꯗꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯗꯣ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯃꯤ ꯍꯥꯟꯅ ꯂꯣꯏ ꯈꯪꯅꯔꯕ ꯃꯐꯝꯅꯦ ꯄꯥꯏꯟꯋꯨꯗ ꯒꯥꯔꯗꯦꯟ ꯍꯥꯏꯌꯦ ꯑꯗꯨꯗꯅꯦ ꯂꯥꯛꯏꯁꯦ ꯒꯥꯔꯤ ꯈꯥꯝꯕꯝ ꯁꯤꯒꯤꯁꯦ ꯌꯥꯝ ꯆꯤꯜꯂꯦꯅ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯈꯥꯝꯃꯝꯃꯦꯕ ꯂꯥꯛꯑꯕꯦꯝ ꯂꯥꯛ ꯄꯄꯥ ꯐꯝꯃꯒꯦ ꯂꯥꯛ 와우 시디 안 파져 팜지 와우 보복 안 파져예 이벤 안 파져예 팜지가 와우 mana wow 가이질레 해봐 the pinewood garden nature's lovers paradise है 안 파져예도 놈 사가이 동게 안 내도 पुखरी में आई सर मैं आई पुखरी में आई सर पे आई yang fazil lagi yang fazil lah macam je ai sao kita wahai tadi yang fazil lagi ada hai dong dong boleh tu ada abe mapa mala pun siam nungai kwa ꯈꯨꯗꯥꯡꯒ ꯂꯣꯏ ꯁꯤꯗꯩ ꯌꯥꯝ ꯏꯪꯅ ꯐꯖꯕ ꯃꯐꯝꯅꯤ ꯑꯗꯣ ꯂꯝꯕꯤ ꯆꯠꯐꯝꯒꯁꯦ ꯉꯥꯛꯇ ꯕꯣꯕꯣꯛ ꯋꯥꯔꯦ ꯑꯗꯨꯒꯤ ꯈꯟꯅꯔꯤꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯀꯟꯅ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯂꯩꯁꯦ ꯃꯈꯥꯗꯅꯦꯕ ꯕꯣꯕꯣꯛ ꯌꯥꯎꯕꯅꯤꯅ ꯃꯊꯛꯁꯤꯗꯤ ꯀꯥꯔꯔꯣꯏ ꯆꯤꯡ ꯃꯊꯛꯇꯁꯨ ꯂꯩ ꯍꯥꯏꯌꯦ ꯄꯣꯊꯥꯐꯝ ꯃꯊꯛꯇꯤ ꯀꯥꯔꯔꯣꯏ bố làm nem kìa mà mang cả khẩu anh nói đem photo bác cái này đâu mà mang cả khẩu anh uống nem là nem rất kìa bà 1 2 นั่นต่อเกมเราจะค่อยชวนไปเลย tadi anhคุณดู เกมเราโมเมนต์สิเลยเลยกี่ไอ้น้ำมาเกนไว้เกมราคุณน้ำจะยาไว้ไอ้น้ำมาเกี่ยวแล้วทำอะไรไปกินดิไอ้น้ำมากินสิงั้นไปกินนี่ก็apa? 본인사리가 진동아이가 와켓동아이가 마찬가지로 아비라 생각나고 Thank you. 아무다
ꯑꯁꯤꯁꯤꯁꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯆꯠꯂꯣ ꯅꯣꯛꯁꯜꯂꯣ 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 ꯇꯨ ꯁꯤꯖꯤꯠꯁꯦ ꯀꯀꯥ ꯁꯤꯖꯤꯠ ꯄꯝꯃꯤꯁꯦ ꯅꯣꯛꯁꯜꯂꯣ ꯐꯪꯒꯗꯕꯗꯤ ꯁꯤ ꯂꯩꯔꯦ ꯍꯥꯏꯕꯀꯣ ꯀ꯭ꯌꯨꯗꯅꯦ ꯀ꯭ꯌꯨꯗ ꯉꯥꯏꯅꯩꯁꯦ ꯐꯣꯇꯣ ꯀꯥꯞꯐꯝꯁꯦ ꯀ꯭ꯌꯨꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯁꯤ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯃꯈꯜ ꯑꯅꯤꯅꯤꯅ ꯊꯝꯃꯤꯁꯦ ꯁꯣꯝꯗ ꯌꯦꯡꯉꯁꯤ ꯁꯣꯝꯗ ꯑꯃꯅ ꯑꯕꯦꯝꯃ ꯃꯥꯗꯤ ꯁꯤꯒꯨꯝꯕ ꯂꯝꯄꯥꯛꯁꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯂꯩꯌꯣ ꯑꯗꯣ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯄꯤꯈꯥꯎꯗ ꯍꯥꯞꯄ ꯄꯨꯒꯦ ꯍꯥꯏꯗꯤ ꯗꯁꯕꯤꯟꯁꯨ ꯂꯩꯔꯤ ꯑꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯃꯤꯁꯤꯡꯁꯦ ꯅꯣꯏꯗꯤ ꯍꯨꯟꯇꯣꯛꯑꯝꯒꯅꯨꯀꯣ ꯅꯁꯥ ꯅꯁꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯜꯂꯣ ꯐꯣꯇꯣ ꯌꯥꯝ ꯅꯝꯅꯔꯦ ꯁꯤꯗ ꯌꯦ ꯎꯌꯦ ꯑꯩꯁꯨ ꯅꯝꯒꯦ ꯑꯩ ꯌꯥꯎꯒꯦ ꯁꯥꯟꯅꯐꯝꯁꯦ ꯃꯈꯟ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯉꯥꯡ ꯁꯥꯟꯅꯐꯝꯁꯨ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯃꯐꯝ ꯑꯃꯗ ꯂꯥꯛꯄ ꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯁꯤꯗ ꯂꯩ ꯇꯣꯏꯂꯦꯠ ꯐꯖꯅ ꯂꯩꯕ ꯃꯐꯝꯁꯦ ꯁꯤ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯅ ꯈꯜꯂꯦꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯥꯏꯟꯋꯨꯠ ꯒꯥꯔꯗꯦꯟ ꯍꯥꯏꯕ ꯃꯐꯝꯁꯤꯁꯨ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯅꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯔꯤꯌꯥꯟ ꯆꯤꯡ ꯍꯦꯛ ꯂꯣꯏꯔꯛꯄꯗꯣ ꯉꯥꯔꯤꯌꯥꯟ ꯆꯤꯡ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄꯗ ꯉꯥꯔꯤꯌꯥꯟ ꯆꯤꯡ ꯊꯧꯕ ꯂꯣꯏꯔꯛꯄꯒꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇ ꯑꯃ ꯃꯆꯥ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤ ꯃꯄꯥꯗꯨꯗ ꯑꯗꯨꯝ ꯍꯪꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯌꯥꯝ ꯐꯖꯩ ꯀꯟꯅ ꯄꯥꯏꯌꯣ ꯊꯧꯔꯤꯗꯨꯗ ꯄꯥꯏꯌꯣ ꯊꯧꯔꯤꯗ ꯄꯥꯏꯌꯣ ꯇꯨ ꯌꯥꯁ ꯌꯥꯝ ꯍꯔꯥꯎꯔꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯈꯔ ꯏꯜꯂꯣ ꯀꯤꯖꯩꯌꯦ ꯌꯥꯝ ꯁꯥꯡꯅ ꯏꯟꯕꯗꯤ ꯄꯥꯏꯊꯣꯛꯑ ꯂꯩꯕꯥꯛꯇ ꯇꯥꯅꯤ ꯀꯩꯅꯣ ꯐꯃꯨꯡꯗꯩꯗꯨ ꯇꯥꯏꯗꯨꯗꯤ ꯑꯗꯨꯝ ꯅꯠꯇ꯭ꯔꯥ 안티 올라와봐. 아이고 기자야. 이상하지. 빠이지기. 빠이 누가이라. 자시세 라올로 샬라지 라올라지. 우. 이거 대봐. ꯀꯩꯊꯦꯜꯗꯪ ꯍꯥꯃꯨꯛ ꯈꯥꯝꯃꯦ ꯀꯤꯍꯣꯝ ꯀꯌꯥꯝ ꯐꯪꯉꯤꯗꯣ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯂꯐꯣꯏꯁꯦ ꯅꯪ ꯁꯦꯝ ꯂꯧꯅꯤ ꯍꯥꯏꯗꯥꯏ ꯍꯨꯝꯐꯨꯗꯧꯒꯤꯌꯦ ꯆꯥꯝ ꯍꯨꯝꯐꯨ ꯈꯛꯇꯪ ꯆꯥꯝꯃ ꯇꯥꯗꯕꯤꯗ ꯀꯣꯝꯂꯥꯁꯨ ꯂꯩꯔꯦ ꯀꯣꯝꯂꯥꯗꯤ ꯀꯦꯖꯤꯗ ꯀꯌꯥ ꯍꯥꯏꯅꯣ ꯑꯁꯤꯗ ꯆꯥꯝꯃ ꯂꯩꯑꯣ ꯅꯍꯥꯟ ꯀꯣꯡꯒ꯭ꯔꯦꯡ ꯂꯩꯔꯦ ꯀꯣꯡꯒ꯭ꯔꯦꯡ ꯁꯦꯝꯕ ꯇꯜꯂꯦ ꯆꯥꯗꯤ ꯆꯥꯅꯤꯡꯉꯤ ꯆꯥꯝꯃꯒ ꯑꯗꯨ ꯀꯌꯥꯅꯤ ꯂꯣꯏꯔꯦ ꯁꯣꯞꯄꯤꯡ ꯑꯔꯣꯏꯕꯤ ꯇꯧꯔꯛꯑꯦ ꯑꯗꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯈꯣꯏꯒꯨꯝꯕꯗꯤ ꯑꯐꯪꯕꯗꯩ ꯂꯧ ꯁꯤꯗꯩ ꯃꯥꯔꯀꯦꯇꯤꯡ ꯑꯔꯣꯏꯕꯤ ꯇꯧꯔꯦ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯣꯏꯁꯨ ꯀꯣꯏꯔꯦ ꯆꯥꯛꯁꯨ ꯆꯥꯊꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯁꯤ ꯁꯨꯇꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁ꯭ꯄꯦꯟ ꯇꯧꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ ꯂꯩꯆꯤꯟ ꯊꯥꯒꯠꯂꯦ ꯍꯥꯏꯕ